Khongjom Police Commando Unit ki SI Danabir Kaubamana Mairapaibi Singda Fazadaba Wahi Kaya Sizanaraki Haibagi Mayokta Masing Yamlaba Mairapaibi Singna Khongjom Police Station the Thomson Cray. Irang Haukiba Mairapaibi Sing Aduda tear gas kaptuna Tankai Cray. Aso Pandi Yauhodre, Taudo Ngasiayu Anganba Pung Mari Taba Duai the Khongjom Police Station gi OC Suresh no Luchingba Police Team Amana Police Station Asadalaiba CRPF ki team Amagapuna Taubal District Tekcham gi Akoibada Mass Combing Operation ama chathanaba hotnarubadagi thokibani ayu anganbagi matam aduda Combined Security Force ki kangbu aduna combing chathanaba matam aduda chalubada Mairapaibi singna thinghi Mairapaibi mayam punsilakpa aduda Thaubal District Police ki Additional SP Wangkhomba Okramcha ACPO W Ibomcha yauna Khongjom Police Station da lagduna Imaibel Singh kharaga wari sanaki Tanjadu da Khongjom Police Station da leiba CDO ki OC in charge Danabir na Mairapaibi Singh aduda yamna kanba wahiwata sizinaraki hairi. Tungda Police Station ki mapanda leiriba Mairapaibi Singh na Commando ki SI Danabir puthorou mahak miyamda lali haizagadabani haina kholau kaya laushinba hauratuna irang adu thokibani. Nakalamaromda Additional SP Wangkhomba na fongdorakpagi matung ina Combing operation adu mafam aduda miyamdagi namduna sel khaiba miyoi khara leire haiba pau fangbadagi changlubani matungdadi local representative amada hana pau piraba matungda changlage haiba wafamda Imaibel Singh yanaba mapuraki hairi Khongjang aduda saruk yakibi 10 tha apunba Mairapaibi lupki president AM Sana Tombi na fongdorakpada Manipur ki housing oriba fiba masuda Central Security Force na micha miyam ki marakta lagtuna combing operation chathaba yaroi Mairapaibi Imaibel Singh da nattaba wahi sizinaba commando ki SI Danabir mahak masana miyamda lali haizagadabani aduga mahak masasu Khongjom Police Station dagi transfer tawkigadabani haina mari leinaba Singh da taksilakli